Manipur da hauzik thokliba irang asigi waroshin puraknaba thabak laukhatringaida Maitai Kuki amadi Naga Singha hana wari sagani haina Union Home Minister Amit Shah na Manipur gi Naga MLA Singha thajaba pirakrai. State asida PR leitrabadi state government na thubada assembly mifam kauduna state asigi territory amadi administrative integrity kaibi yaroi haibagi warep lobagi matam oire haina Senior Citizen for Society Manipur na hairakli. Imphal West amadi Kangpopi District ani ki lonabada leiba Khoken khulda ngasi ayuk nongmai kapna khrei Kuki lal hobani haina chingnaba khulai paiba miyoi hum siramba yai hairi. Congress Party ka wakhalon manaba punba political party taragi delegation ama thubada New Delhi da chatuna Prime Minister go unaduna Manipur gi hausi oriba irang asigi solution puraknaba taksilagani hairi. Class 11 dagi 12 ta amadi class 12 dagi 12 ta magi apamba school sing da mairoi singna sale amata tingdana transfer tawada Manipur lenga ki education as ki commissioner na ayaba pikrai. Ngasidagi Churachandpur district ki Tuibong da leiba kuntra taruk shiba Assam Rifles ki helipad amadi Imphal ki International Airport agi Manipur heli service haudokrai. Amasung Manipur da hauzik thokliba irang asina maram oiduna asopan yaurapa miyoi singda Siza Hospital na su lem na laengani haina Siza Hospital ki CMD Dr. Palina Pongdokrai.